थागतरी मैम चगुन एमान मैम तराम ओक्चरी येंबिरिबा बियर खुदिमक पुजु हनिंगा लेतन थागतरी मसी फर्नीचर आइटम सेल अमसुम मैम सुम जेंगन जाके को फर्नीचर आइटम से उ मखनबदी वांगिने वांग अदो लेहाव पामकसु दुम लेहाव ददुम संबे याय उनिथौ पामकसु उनिथौ ददुम संबे याय को अदुम पोट पुदी फाइनेल ओइबा नत्रि को सि हिंदन नुंदन पामबा नत्रि है जे पुगदबा पोने बको अदो मैम दा सुम जेंगन मनगदना पोचे वीडियो जे नमजरकनी को अदो येमिनर को सी हुजे 5S उपुने बको प्ले स्टेप प्लेन डिजाइन फोल्डिंग नि को सि मथक नि सिना मखानी फोल्डिंग नि को सिदा म खननि को अदो मनुंगी फिरम जे कमाय तबनो दो मैम दा येंगन जरागे को अदो मनुंग जे डिस्टेंबर फाट थाबियोना फाट तैरे सोमना कंजिना फी यांगदब सरुक ओइबदुनि को अदो मनुंग लुबजे इनसी कुल्लुई को आइगिदे अदो सी उपुजी पापा चावजिना अवांगबना कनो फुट 8 तगी इंची अहुम गुम्बा चांग तारे अदुगा अपाकोबुदी फुट 8 फिक्स नि को अदो ममाई मंगा ने अदुम मथां मथां सुम जेंगलके सोंग नकंगिना फी लेगरे सोम फी यामबगी लेगरे सोमना फी जे रेग नि को सिना फी थुपगा थंबगी सौक तो ओइदुनि को अदो मनुंगी डिसेंबर मसुजिजु फा थाबने अदुम फजरे को सी फिल्म आई अनेक हल्लबनि को डिसेंबर जे अदो मखागी सौकसि मु येमिनर जे मथक येंगोरमिना मखागी सौकसिना मु सीजे कुफु हापा अदुम याम लाइना चलनि को कुफुगी लेम तमदा फुट इंची 10 मंगा मुखतने बसी इंची 13 ने बको ड्रवास अनि मजु पाली ड्रवास से हेंडन पालगबुदी अदुम चिकटोक सिंजिन जे अदुम खरा नुवाय हेंडन पांजिबनि ने मनुंग दे खुद चिंजलगे हेता तौरबने ड्रवास अनि मजु अदुम हापे को ड्रवास से हेंडन सिदा पालगदी नुवाय न चिंगबने बको अदो सीजना ड्रवास ने मखागी सीजना मखागी सीजु अदुम कुफु चनबने सीजु चलबने अदो म सी मम सिगी उपु 5S उपुजिगी प्राइस ना पालिसिंग निफुगा मापल लाइबदी को अदुम वांग ओइबेनी को निफु फलोइजे अदो ले हाउगुमबो ओइरगदी अदुम खा तागनी को वांग जे सिक मतम दा थोको चांगजी खा वाटलेबो को अदुगा सिजिना मु सोबॉक्स नि को क्वालिटी उपुदुनी सिगी मनुंग लुबै चांगना इंची 53 अदुगा हाट पुदी ngसागी 5S तुगा अदुम मानारे अदुगा मागी अपाको जेब्रेट से सिजिदा फुटरु ओरे मदुना फी हापगी ने मंगा हाबी ओइबनिना फिटरे ओइबसिना क्वालिटीनिना मरी हाबी ओइबनिना फुटरु ओइबनेबको मनुंग जिजु दम फाटरे ग्लास का कई बुदी पांद्री हेनन जु पांद्री अदुगा मखागी वांगबै चांगदे दम ngसागी दुगा चमने रेस अदुगा सिना ड्रवास अमा ओइबा ngसागी दुना अनि ओइबा हेंदन पालगबदी दम चिंगबु खोपचे दम नुंगाई को अदो आइगिदि याबने चेनेन लोय पालेको ड्रवास को दिमा इनी ग्यास पुदबु पाल ग्यास पुद ड्रवास हापिओ हारगजु अदम चेनेन पालकनी को चेनेन जे याबना जिति क्रिएटिव ngakta ngarebको चेनेन जिजु अदम क्रिएटिव निको पाली जे अदो सिना जु लोयति को अतोपा मखन फियान जाउरी अदगी डाइनिंग टेबल जाउरी सोफा याउरी अदगी ड्रेसिंग टेबल जाउरी अदम नाम दम लोयना येंगन जाके को सोना डाइनिंग टेबल दुनी को सिना सक्सा बगिने 4 सीटर गिने सी डाइनिंग टेबल जे मी मरी गी साबगी ओदिनी को उ मखनजे दम वांग ओरे मथक से एन दे बोट थारे को अदो एन दे बोट जो रंग मरोल अमा दम तसंबिरबनेबा मसा नानबगी अदो मखागी मखोंजे सिना याम चमना फजेब को ngawaigi अखेपी खोपी द तौद्रेबा अइते सुमाइना मखोंग मरी ओरगा तौबुजिना मु चनबी ओय खलेबा सिनाजु फजरे दिगी हांगजु हांगना अदिगी सिगी डाइनिंग टेबल जिगी प्राइस ना लुपा लिसिंग 10 गा 9 चतुक 13 चतुक लेको अदुम 13 चतुक से फिक्स ति नते अदुम खा यिंथों जिन अदुम पो सेम लौरगदि अदुम यिंथों जिन अदुम जागनी अदुगा ngसाigi शोबॉक्स तो प्राइस मरखना अदुम हाजा के कोई ngसाई शोबॉक्स तो हरम जमाले ममन दो शोबॉक्स की ममन लुपा लिसिंग कुंथागा निफु अदुनी अदुम खा निफु दे अदुम खा यिंथों जिन अदुम तौनी अदो सोमदजु अदुम कांगदोन मखन फजबा लेरिको कांगदोन जे सिना मंगा मखाई कांगदोने मरी मगा मंगा मखाई का पागदबने अदुगा सिगी सेसिदा आई सेपो सेलो कोनेना साइड बॉक्स अमा फ्री दा हापी बनी को मोगी कस्टमर दुगी पेमबजु ओइनबगी साइड बॉक्स अमा हापी रे अदुगा स्टेप पेन डिजाइन को सुमाइना बॉक्स
ꯒꯨꯂꯥꯁꯦ ꯕꯣꯛꯁꯀꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯁꯦꯝꯃꯦꯕꯀꯣ ꯁꯤꯅꯁꯨ ꯑꯗꯨꯝ ꯆꯝꯅ ꯐꯖꯕꯅꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯃꯦꯇ꯭ꯔꯦꯁ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯃꯦꯇ꯭ꯔꯦꯁ ꯄꯥꯝꯃꯒꯁꯨ ꯑꯗꯨꯝ ꯃꯦꯇ꯭ꯔꯦꯁ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯁꯤꯅ ꯃꯦꯇ꯭ꯔꯦꯁ ꯍꯥꯞꯇꯕꯤ ꯗꯤꯖꯥꯏꯟꯅꯦ ꯁꯤ ꯀꯥꯡꯊꯣꯟꯁꯦ 5 ꯃꯈꯥꯏꯅꯦ ꯐꯣꯜꯗꯤꯡꯅꯤꯀꯣ ꯐꯣꯜꯗꯤꯡꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯥꯡꯊꯣꯟꯁꯦ ꯁ꯭ꯇꯤꯌꯔ ꯃꯊꯛꯇ ꯄꯨꯈꯠꯄ ꯃꯇꯝꯗ ꯐꯣꯜꯗꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯇꯤ ꯐꯣꯜꯗꯤꯡ ꯉꯥꯛ ꯆꯜꯂꯦꯕ ꯑꯗꯒꯤ ꯐꯤꯠ ꯃꯔꯤꯁꯤꯁꯨ ꯐꯣꯜꯗꯤꯡ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯊꯥꯕꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯝ ꯊꯥꯏꯀꯣ ꯐꯣꯜꯗꯤꯡ ꯑꯗꯣ ꯁꯤꯒꯤ ꯀꯥꯡꯊꯣꯟ ꯑꯅꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯗꯅ ꯑꯃꯨꯛ ꯂꯨꯄꯥ 94,000 ꯂꯩꯕꯅꯤꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯐꯤꯠ 4ꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯃꯃꯥꯡꯁꯨ ꯁꯨꯃꯥꯏꯅ ꯕꯣꯛꯁꯀꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯝ ꯁꯦꯝꯃꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯌꯨꯔꯤꯁꯦ ꯆꯞꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯁꯤꯁꯤꯅ ꯕꯣꯛꯁꯀꯤ ꯗꯤꯖꯥꯏꯟꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯐꯖꯩ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤꯀꯣ ꯁꯣꯝꯗꯁꯨ ꯐꯖꯕ ꯑꯗꯨꯝ ꯑꯥꯏꯇꯦꯝ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅ ꯑꯃꯨꯛ ꯐꯤꯌꯥꯟ ꯑꯣꯏꯗꯣꯏꯅꯦ ꯐꯤꯌꯥꯟꯁꯦ ꯑꯗꯨꯝ ꯍꯥꯠꯁꯦ ꯐꯤꯠ 5 ꯋꯥꯡꯉꯕꯅꯤꯀꯣ ꯑꯗꯣ ꯐꯤꯠ 5ꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯏꯟꯆꯤ 10.9ꯒꯤ ꯆꯥꯡꯁꯦ ꯄꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯐꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯤꯁꯦ ꯔꯣ ꯅꯥꯏꯅ ꯊꯨꯞꯄꯒ ꯑꯗꯨꯝ ꯊꯝꯅꯕꯒꯤꯅꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯃꯨꯛ ꯌꯥꯟꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯉꯍꯥꯟꯋꯥꯏꯒꯤꯗꯨꯗꯤ ꯏꯟꯆꯤ 10.2 ꯃꯌꯥꯅ ꯇꯧꯕꯅꯤꯅ ꯐꯤ ꯁꯨꯝ ꯌꯥꯜꯂ ꯊꯝꯕꯗ ꯐꯤ ꯌꯥꯝꯅ ꯆꯟꯗꯦꯕ ꯁꯤꯗꯤ 10.9 ꯄꯥꯛꯑꯕꯅꯤ나 ꯑꯗꯨꯝ ꯐꯤꯁꯦ ꯌꯥꯝ ꯆꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯅꯨꯡꯒꯤ ꯒꯦꯞꯁꯦ ꯌꯥꯝ ꯐꯪꯉꯕꯅꯤꯅ ꯐꯤꯗꯣ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯤꯜꯕ ꯃꯇꯝꯗ ꯐꯅꯌꯥꯝ ꯆꯜꯂꯅꯦꯕ ꯑꯗꯨꯒ ꯃꯈꯥꯗꯁꯨ ꯊꯣꯡ 4 ꯑꯣꯏꯕꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯁ ꯊꯝꯒꯦ ꯍꯥꯏꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯐꯤꯔꯣꯟ ꯑꯩꯈꯣꯏꯅ ꯊꯨꯞꯄꯒ ꯊꯝꯒꯦ ꯍꯥꯏꯁꯨ ꯌꯥꯔꯦꯀꯣ ꯃꯈꯥꯒꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯝꯅꯤꯡꯕ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯑꯗꯣ ꯒ꯭ꯂꯥꯁꯁꯤꯗꯤ ꯄ꯭ꯂꯦꯟꯗ ꯑꯣꯏꯅ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯂꯩꯔꯣꯡ ꯍꯛꯄ ꯒ꯭ꯂꯥꯁ ꯌꯥꯎꯋꯤ ꯂꯩꯔꯣꯡ ꯍꯛꯄꯁꯦ ꯑꯩꯈꯣꯏꯅ ꯀꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯇꯝꯗ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤ ꯄ꯭ꯂꯦꯟꯁꯤꯅ ꯌꯥꯝ ꯁꯝꯃꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯂꯦꯟꯁꯦ ꯄꯥꯟꯕꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯣꯝꯗꯁꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯂꯩꯔꯤꯀꯣ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯁꯦ ꯑꯩ ꯃꯃꯥꯡꯗ ꯊꯥꯔꯛꯈꯤꯕꯗꯨꯗꯤ ꯂꯥꯏꯠꯀ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯈꯣꯡ ꯎꯗꯕꯤ ꯑꯌꯥꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯈꯣꯡ ꯎꯕꯤ ꯗꯤꯖꯥꯏꯟꯅꯤꯀꯣ ꯃꯣꯏ ꯀꯁꯇꯃꯔꯗꯨꯅ ꯈꯣꯡ ꯎꯕꯤ ꯗꯤꯖꯥꯏꯟꯗ ꯈꯟꯕꯒꯤꯅꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯃꯛ ꯆꯟꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯌꯥꯝꯅ ꯈꯣꯡ ꯎꯕꯤ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯈꯣꯡ ꯎꯕꯤ ꯆꯟꯅꯤ ꯑꯗꯒꯤꯗꯤ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯀꯦꯕ ꯌꯥꯕꯤ ꯁꯝ ꯋꯥꯡꯕꯤ ꯑꯩꯈꯣꯏꯅ ꯐꯝꯃꯒꯁꯨ ꯅꯨꯡꯉꯥꯏꯕꯤ ꯆꯥꯡꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯆꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯆꯥꯡꯁꯤꯁꯨ ꯑꯗꯨꯝ ꯆꯜꯂꯤꯀꯣ ꯁꯤ ꯒ꯭ꯂꯥꯁ ꯅꯨꯡꯒ ꯀꯩꯕꯨꯗꯤ ꯑꯃꯨꯛꯀ ꯄꯥꯟꯗ꯭ꯔꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯁꯃꯦꯇꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯊꯝꯅꯤꯡꯕ ꯑꯗꯨꯝ ꯊꯝꯖꯥꯔꯦ ꯂꯩꯇꯤꯡ ꯒꯝꯂꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯃꯊꯛꯇ ꯊꯝꯕꯅꯗꯤ ꯐꯖꯗꯧꯕ ꯃꯥꯜꯂꯦ ꯁꯤꯅ ꯀꯣꯁꯃꯦꯇꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯕꯣꯛꯁ ꯑꯃ ꯍꯥꯞꯄꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯀꯣꯁꯃꯦꯇꯤꯛ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯀꯦꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗꯩꯗ ꯄꯣꯠ ꯆꯩ ꯍꯥꯞꯄꯒ ꯑꯗꯨꯝ ꯄꯠꯂꯥꯎ ꯆꯤꯡꯊꯣꯛꯑꯒ ꯇꯧꯕ ꯌꯥꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯅꯤꯀꯣ ꯁꯦꯝꯃꯤꯁꯦ ꯑꯗꯨꯝ ꯁꯤ ꯈꯣꯡ ꯎꯕ ꯎꯔꯕꯅꯤ ꯍꯦꯠ ꯑꯗꯨꯝ ꯈꯣꯡꯁꯤꯗꯤ ꯗꯥꯏꯔꯦꯛ ꯃꯈꯥꯗꯤ ꯎꯗ꯭ꯔꯦ ꯗ꯭ꯔꯋꯥꯁ ꯑꯃ ꯍꯥꯞꯆꯜꯂꯕꯅꯤꯅ ꯈꯨꯒꯤ ꯃꯊꯛ ꯈꯨꯒꯤ ꯈꯔ ꯈꯨꯖꯦꯡ ꯁꯥꯏꯁꯤꯗꯒꯤꯅ ꯀꯣꯛꯐꯥꯎꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯎꯔꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯣꯐꯥ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯣꯐꯥꯁꯦ ꯏꯟꯆꯤ 10ꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯉꯥꯏꯍꯥꯛꯇꯕꯨ ꯐꯝꯈꯤꯒꯦ ꯁꯣꯐꯥꯁꯦ ꯑꯗꯨꯝ ꯁꯤꯁꯤꯅ 3 ꯁꯤꯇꯔꯅꯤꯀꯣ ꯑꯗꯨꯒ 1 ꯁꯤꯇꯔ ꯑꯅꯤꯃꯒ 3 ꯁꯤꯇꯔꯒ ꯌꯥꯎꯔꯤꯀꯣ 3 ꯁꯤꯇꯔ ꯁꯦ ꯏꯟꯆꯤ 60ꯅꯦ ꯃꯦꯇ꯭ꯔꯦꯁ ꯍꯥꯞꯄꯒꯗꯤ ꯁꯥꯃꯨꯛ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯦꯇ꯭ꯔꯦꯁꯀꯤ ꯆꯥꯡꯁꯦ ꯌꯦꯡꯉꯒꯗꯤ ꯁꯦꯝꯕꯅꯦ ꯅꯨꯡꯉꯥꯏꯀꯣ ꯁꯤ ꯁꯣꯐꯥꯁꯦ ꯐꯝꯕꯗ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯇꯤ ꯁꯤ ꯁꯣꯐꯥꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 10,800 ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯤꯠꯆꯟꯗ ꯍꯥꯏꯁꯤꯅꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯀꯤꯠꯆꯟꯒꯤ ꯑꯥꯏꯇꯦꯝ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯁ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯀꯤꯠꯆꯟꯗ ꯑꯦꯇꯦꯁ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯇꯧꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯇꯧꯔꯒꯁꯨ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯁꯤ ꯒ꯭ꯌꯥꯁ ꯄꯨꯁꯤꯁꯨ ꯌꯥꯎꯏꯀꯣ ꯍꯌꯦꯡ ꯃꯊꯪ ꯄꯨꯒꯗꯕꯁꯤꯗ ꯁꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯏꯟꯇꯤꯌꯔ ꯁꯔꯨꯛꯇꯨꯅꯤꯀꯣ ꯁꯤꯅ ꯃꯅꯨꯡꯁꯤꯁꯨ ꯑꯗꯨꯝ ꯍ꯭ꯋꯥꯏꯠꯅꯦꯕ ꯇꯩꯔꯤꯁꯦ ꯑꯗꯨꯒ ꯊꯣꯡ 4 ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯃꯨꯛ ꯁꯤꯂꯤꯟꯗꯔ ꯀꯥ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯝ ꯒ꯭ꯌꯥꯁ ꯂꯩꯔꯪ ꯊꯝꯃꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏꯃꯨꯛꯇꯤ ꯑꯣꯏꯔꯅꯤ ꯑꯗꯨꯝ ꯁꯤꯒꯤ ꯆꯥꯡꯗꯤ ꯁ꯭ꯄꯦꯁ ꯂꯩꯔꯦꯀꯣ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯕꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯕꯨ ꯁꯦꯝꯃꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯃꯊꯛꯁꯦ ꯔꯪ ꯅꯥꯟꯅ ꯇꯩꯔꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯃꯜꯅ ꯂꯨꯄꯥ 10,000 ꯗꯤ ꯂꯩꯕꯅꯦ ꯃꯃꯥꯏ 4 ꯍꯥꯡꯕꯅꯤꯅ ꯑꯗꯨꯒ 3 ꯍꯥꯡꯕꯤ
ahum hambi sebi habji yawi ahum habi sembaju dum jai ko thagachari mayam chagoi nongoi marbu yingbi bagi damakta mayam bu haningai laitana thagachari